ngasi numida waram phong ki ba tuan tuan ba manipuri si phong singdigi maroi bi ipau sing memna thamjigi ahan mada kanglei pakki meira news tagi lakhacharaga sim minister na susampur district lupa crore 108 hienbigi project ani semganaba ure uyum tambata tana lupa crore 1.30 changna paikhat ki ba project ani su sangakhre sim minister en berena susampur district lupa crore 108 hienbigi project ani semganaba ure uyum tambaga loinana lupa crore amaga lakh 13 hena sangna paikhat ki ba project ani sangaduna miyamna sinakre district asigi henglep sub division gi manungsana leiba as Kolian khulda pangthokiba thoramda nauna paikhatkadaba project singsu ure uyum tambaga loinana paikhatpa loiraba project adu haunubi matungina sangaki se minister en berena nauna ure uyum tamkiba project sing adugi manungda lupa lakh samriga marfuena sangna sagadaba amusement cum children's park amasum donor ministry gi NARDS ki makhada lupa crore 105 hena sangna henglep thingkhui tipaimuk lami samgatpa yauri Amoramda ngasi nauna sangaduna miyamna sinakiba project sing adudi NRC gi backward block development fund gi makhara sakiba classroom tare leiba henglep high school amasum NEC gi samanaba phansi gi makhara packet kiba medicals amasum educational staff sing gi training kwatani thoramadura athoiba mithunglin oina sarugya ki minister en berena hai BJP gi lenga asina state asida singtam khaidana thongsa manana Saukhat hanba haibasi aset pa firemni firebasi ga loinana lenga na sapsana thabak pe khali BJP lenga si hek lakpadagi sing da sasi haibigi akhana ba thoram haugdoktuna thabak pe khali isteresu saukhat pagi lamda manglom na pukhat ki hairabdi singi manu hanjin mafam sing da laidiba lambi thong anale mahai masing amadi miyam gi sel thungi phibam phagat hanba haibasi yamna maroi ngasi sangari ba henglep high school amadi Transit quarter asina henglep ki area da mai masing tamma ki lamda sauna mating panglagani loinana mathau tabi staff singna thabak mafamda satok jasin tawbada thengnari bu khudong sa da basing adusu transit quarter asi thamlabani na awaba ko ngan ngamlagani Susampur district asi haujikti hena sakhat pa purak pangamle district asi gi potential khangna medical college ama thamang ngamle lambi thongi oina su nauna fagat hanana ba henglep Thingkhui tipaim lami semgatpagi thaba si athubada lusinana ba panam thamleki se minister makhata na hai thaba ama pangthokpada aikhoi masel karisu laitabi suama de yena ba ungkhatna ba amana mabu usitna daba sinai khoi chakotpa lambida thindahangani demand ama tawba matamna blockade hekta tawba sina solution purakpa ngamloi aikhoi masel ungkhatna ba lambi thingba lambi da tayar mai thaba si toklasi lamdam asigi magun khangna mapa lamdi miyoi kya haus laktuna puna thabak paikhatna ba khudong saba kya leirabani thabak ama paikhatpada ayet pa piduna ta leibigi hainabi thatolasi irang tawbigi muhutta development gi lamda ehenba thabak paikhatna ba hotna si haina minister na phungdoki ngasi gi thora madura lenga ki works minister Gobidas Konthaujam tribal affairs and hills ki minister Letpa Hokyu hill areas committee gi chairman Dingang Ngangmai henglep kendra gi MLA Lejamang Hokif yauna siblama sum police ki makok thongbo official kya sarya kiari Makasa tarak po ina to papawamna Congress lenga matamna lupa crore kya sangna ziribam sakiba residential model school drugs apam oina leire ngasidagi sahini palong ki mamang Congress lenga ki matamda ziribam district ki manungsana Irenagar helipad manakta lupa crore kya sangna sagat ki ba class 1 gi 10 phawo mahiroi nupa nupi singi English medium residential model school si Manipur lenga na miyeng sangbidana langthoktuna thambadiga hauzik drugs apam oina leire Pausi isigi paumisna residential model school asigi housing oriba phibam hakthengna yengsilubada khanglakibadi school asigi kumja English singaniga taraga taruki October 13 da matamdagi minister Okram Ibobina sangagani haiduna foundation stone power sem sab lusinki adubu school asi mapung phana sab lusindana sangaba yaro haiduna zaribamda leiba mahiro lupsing civil society organization kayana athingma pibadigi matamdagi congress ka minister O Ibobina sangaramdana hankibani Hairiba matam asidagi school asi miyeng sangbidana langthoktuna thambadagi hauzik atik akaina thanduna onthokpa phibamda leibigi maram oiramki mathul ani gi oiba residential model school asigi building gi sarukte ayam mapung fana sab losilamba thengnaraki adubu residential school asigi maruiba infrastructure electric facility singdi amata leitaba haibadu oiri residential model school asigi complex manung asi hauzik napi singnang na kupsinduna onthokpa phibam amada leire complex ki akoibada wall kharabasu
गेट नसिंग मनिंग थीना पानबा मदि ngakpi senbinaba miyoi amata leitabadagi ayuk nungthil amadi numidang drug chaba miyoi singi yakai bungoidunu lerama thingnakhi Pausin hai residential model school asigi complex manungda mari leinaba staff sing oja singna leinaba quarter sadunu lerama thingnakhi adubu matam kuino hundoktuna thambadigi hauzik ate akai kyana mapungoina lehauri Congress lengak ki matamna sarambe school asigi hauzik Manipur gi lengak sasan tauriba BJP gi lengak ki lusingbu oiriba Chief Minister N Biren gi athuba miyeng sangbiduna school asi jiribam da leiriba mahairoi sing leirik tamba phanganbiu hiramasi gi matangna jiribam gi local MLA amadi mari leinaba education gi minister na singmana athuba miyeng sangbiu hainasu jiribam gi praja section kya gi pauksi esi da phongdorakhi laibu phabadi Harinagar helipad ngak sena na bakulai pa be security leiba maram ni school asigi posai na singba huran bana singbadi ngamdi haina su manak nak pada leibu khunja singna phungdoraki adu drug chaba miyoi na school asigi wall ka dun sanglaga makhogi yamna nungai ba drug chapa makol haibadu oire oiduna lehauri han spouse na makhatana phungdorakli Atoba paw madanamo sangai festival da folk music festival su yoholagani Chief Minister handak pangthok kadaribu sangai festival asigi sarugama oina folk music festival su yoholagani state asigi nar amasum sanabi bu folk music amasum atai performing art ki kuthangna yokhatna ba hotnariba mangka mayang lamangi thauna asi thagataba ngamdi haina Manipur gi Chief Minister N Berena phungdokre Wapam masing ngarang World Tourism Day 2022 ga mari lainana Imphal West ki manung sanba haibong pok bidalaiba thawai hau Arts and Space pangthokpa ahanba Cultures Connect 2022 gi thauram na Chief Minister N Berena phongdokhibani thauram madu KPNP digi Minister L Susindro Tourism gi Director W Iboholamadi saknairaba blog artist sing yauna pangthokkiba thauram madu Chief Minister N Berena hai Lamdam asigi tana thana yadraba folk music ki ithil Manipur miyamna mapung fana yohanba ngamna ba sai sidagi hauna sangai festival folk music festival sisu yaholagani state asigi nan amasum sanabi bu folk music amasum atai performing art ki kuthangna yokhana ba hotnariba mangka mayang lamangi thauna si thagataba ngamde ki Chief Minister makhata na hai mangka na lamdam asigi na oiriba artist singda folk music ki sabsaba mahau piduna art form asibu hena masak mangal thon hena batapi tambi ba sim asabu khudolamani mangkana lokholagni pe thorang asina matamamada ipai pusina salambadik lam sing hinghanduna thambada sauna mating pangni hena Chief Minister N Berena makhata na phungdoki thoram madu lamdam asigi saknai rabi folk artist mangka mayang lambam yauna migma sharing lepsa amasum ongya sharing lepsa na folk music performance khudol tamki Makasa tarakpoina to papawamna swine flu na sirabu okya lambi da hundoktuna thamba tawbiganu club hauju Manipur swine flu na maramoidun okya sire Kangsup area gi akoiba mafam singda loinaribu okya su laiset asina maramoidun masing khangdana sire asibu oksing asi Kangsup serugi lam haibadi Imphal Kangpokpitu Tamenglong road project ki akoi bida miyoi kyana hundok laga thamnamle maram aduna laina sen bo asibasing lambi mayada hundok tuna thamba si tawbigano haina Kangsup Siru Youth Club ki president JD Thonsing Siru na press thok sirol man hairi sirol sin hai swine flu na maram oidun sirabu oksing masa masa gi mapam ningthi jana phumbiyo karigumba matung tarakpada Kangsup Siru Youth Club ki volunteers sing lambi mayada ok asibo hundok thengna tarabadi aina yadaba thabak tawba miyoi sing mathak sab sab action logani hakiansu paus na phungdorakli makhasa tharakpoina to papawmna tarataruk suba World Rabies Day 2022 gi thauram pangtokre lamdam sigi analaying sathariba miyoi singna hausuk matam gi weba anabolaying pathap khanganana ba training piragani Dr. Sasikumar yumdoloibo hui hogdong sikpada thainagi mongna laying sathariba lamdam sigi Mai basing hausuk matam yueba laying pathap sing khangana bagi matangna training pinaba thaurang lokhatle haina health services ki director Dr. Khuram Sasikumar na phungdokre wapam sing asi tarataruk subu World Rabies Day 2022 ga mari lainana National Rabies Control Program sum Directorate of Health Services na Veterinary and Animal Husbandry Department gi mating loinana sinba tharom amada Dr. Sasikumar na phungdokibani lamphel la leibe ima gi hol pangthokpa thoram aduga mari lainana Dr. Sasikumar na hai Rabies hairiba laina asi khom thakpa khara hena chawba sa singna mi da siklaba matungda naganma lainani Rabies nariba mi edu seba tawbu khudongsa da boy maramdi seba tawriba mi eduna rabies na nariba duna sikpa natragana khotpagi thawong sa tharai
ꯆꯩꯁꯤꯗ ꯔꯦꯕꯤꯁꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯑꯗꯨꯃꯛꯄꯨ ꯍꯨꯏ ꯍꯧꯗꯣꯡꯅꯆꯤꯡꯕ ꯁꯥꯁꯤꯡꯅ ꯍꯦꯛ ꯆꯤꯛꯄꯒ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯀꯥꯞꯍꯧꯔꯕꯗꯤ ꯑꯅꯥꯕ ꯑꯁꯤ ꯐꯒꯟꯕ ꯉꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯔꯦꯕꯤꯁ ꯂꯩꯅꯥꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯅꯣꯗꯦꯜ ꯑꯣꯐꯤꯁꯔ ꯑꯃ ꯍꯥꯞꯇꯨꯅ ꯍꯨꯏꯅ ꯆꯤꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯥꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯦꯟꯇꯤ ꯔꯦꯕꯤꯁꯀꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯃꯜꯁꯨ ꯈꯔ ꯇꯥꯡꯕ ꯑꯃꯁꯨꯡ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯪꯗꯕ ꯍꯤꯗꯥꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯂꯩꯉꯥꯛꯁꯤꯅ ꯄꯨꯂꯞ ꯂꯩꯁꯤꯜꯂꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯅꯕ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯂꯤ ꯂꯣꯏꯅꯅ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯗꯨꯅ ꯔꯦꯕꯤꯁ ꯂꯩꯅꯥꯅ ꯊꯣꯛꯍꯟꯕ ꯌꯥꯕ ꯂꯝꯒꯤ ꯁꯥꯁꯤꯡꯗꯁꯨ ꯔꯦꯕꯤꯁ ꯅꯥꯍꯟꯗꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯂꯒꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯑꯃꯁꯨ ꯃꯤꯗ ꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ ꯀꯨꯝꯖꯥ ꯏꯪ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯕꯤꯁ ꯂꯩꯅꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯕ ꯉꯝꯅꯕ ꯊꯥꯏꯅꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯤꯕ ꯃꯥꯏꯕꯁꯤꯡꯗ ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯕ ꯑꯅꯧꯕ ꯃꯦꯊꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯔꯦꯕꯤꯁꯀꯤ ꯍꯤꯗꯥꯛ ꯁꯨꯡꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯁꯁꯤꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ BJYMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ BJPꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯃꯦꯟꯠ ꯄꯤꯔꯨꯕ ꯃꯤꯑꯣꯏ ꯄꯨꯂꯤꯁꯅ ꯐꯥꯔꯤ NGB ꯅ꯭ꯌꯨꯁ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ WhatsApp ꯒ꯭ꯔꯨꯞ ꯑꯃꯅ ꯚꯥꯔꯇꯤꯌꯥ ꯖꯅता युवा मोर्चा BJYMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M ꯕꯔꯤꯁ ꯑꯃꯁꯨꯡ BJPꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯗꯕꯅꯤ ꯁꯗꯔ ꯍꯤꯜꯁꯇ ꯂꯩꯕ BJPꯒꯤ ꯑꯣꯐꯤꯁꯁꯤꯡ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯃꯦꯟꯠ ꯄꯤꯔꯨꯕ ꯃꯤꯑꯣꯏ ꯑꯃ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯗꯨꯗꯤ ꯈꯩꯀꯣꯛꯈꯥꯝ ꯀꯤꯞꯒꯦꯟ ꯑꯦꯂꯥꯏꯁ ꯀꯝꯕꯣꯏ ꯀꯧꯏ ꯃꯥꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 23ꯇ NGB ꯅ꯭ꯌꯨꯁ ꯒ꯭ꯔꯨꯞꯇ ꯍꯥꯏꯔꯤꯕ ꯀꯣꯃꯦꯟꯠ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJYMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏ ꯈꯩꯀꯣꯛꯈꯥꯝ ꯀꯤꯞꯒꯦꯟꯅ ꯄꯤꯈꯤꯕ ꯀꯣꯃꯦꯟꯠ ꯑꯗꯨ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯅꯕ BJYM ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯗ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯈꯤ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯩꯀꯣꯛꯈꯥꯝ ꯀꯤꯞꯒꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯇꯧꯔꯝꯕꯗꯨ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯂꯦ ꯄꯤ ꯄ꯭ꯔꯚꯥꯠ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯕꯣꯔꯣꯕꯦꯇ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯕꯣꯔꯣꯕꯦꯇ꯭ꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯗ ꯍꯥꯞꯈꯤꯕ ꯑꯣꯖꯥꯁꯤꯡ ꯑꯋꯥꯠꯄ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯠꯇ꯭ꯔꯒꯅ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯊꯨꯕꯗ ꯊꯥꯕꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯊꯥꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯣꯛꯇꯣꯕꯔ ꯑꯃꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯊꯣꯡ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯩꯊꯣꯛꯂꯤ ꯍꯥꯏꯅ ꯕꯣꯔꯣꯕꯦꯇ꯭ꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ P. Prabhat Singhana pressed Thadoraka Sirul Amanhadi, Sirul Sinhai, Borobetra Higher Secondary Students Union Lowriba Pirebasi, Narang Education Minister T.S. Basantana Metric Compartmental Gi Result Haidok Matam, Manipur Yoina Oza, Rationalization Si, Sayolamada, Lushilagani and Lautokiba, Duda, Tazabat Hamdun School Things in Migi Kongzang Handokibani, Education Minister Na Lautoki Boapa Masitava Oina, Taubiratuna, Borobetra School Gi Award Posasing Tabirakani Habit Tazabat Hamli. ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯦꯂꯤ ꯑꯃ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯂꯣꯀꯦꯜ MLA ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ DC ꯌꯥꯎꯅ ꯕꯣꯔꯣꯕꯦꯇ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟ SDCM ꯗꯦꯕꯥꯅꯟꯗ ꯁꯤꯡꯍ MCSꯀꯤ ꯈꯨꯠꯊꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕꯅꯤ Siol Sinhai, Borobetra Higher Secondary School Sigi Class 6 to get to a forward upon a Mahiro Satrelom, Lyric Tamli, School Sida Oza Matiksana Suna Late, School Sigi regular principal Amadi Vice Principal Late, Masigi Matakta, Chemistry Yoza Late Rivers Atubra Tabir Awamadi School Sigi the Hapkibo Ozasing, Loin Atopi School Kara Transport of Keeping Aduso Atubumatam the Amuhana Tabiro, Makatan School Sigi Education Amadi, Computer Science Key, Subject Matang Saidi Hangbi Yohan Sumadi, they never authorities in the Pishin Kiba Memorandum Aduda, Pali Hadi, Loinary School Sigi Mahiro Shina, Strike Pamdi, Lyric Tampapami, Oza Yaudana, Lyric Karam Tamgani, Awat Poza, Happy Yo, Borobetra, School Gimahiro Sing can be you, Habuapamsu, Fongdok Lihan Spouse, the Palakli. Makasa Tarakpo and Atopa Paukra and Miyoi Shira Taduna Leramle. Nase Pung Taramaturam Tava Matamakaxing Police Station in Manungsan Laiba, Sora, Idiga Manak Nupageshi Boxama Tadun Lerame, Siduna Leram Libanu Pass, the Yoramba Adar Karta MD, Salaudin Senipuni Apoku MD,
अलाउद्दीन कौई सोरा करांची मखा लेकाइदगिनि हाइरि मियोइ सि मतौ क्रमना लेखिदबनो हाइबगी चप चाबा मरम खंग मंgamdre दुबो ड्रग ओवरडोज ओइदुना सिबो ओइगनि हाइन सिंगनरि कक्सिंग पुलिस न केस म रजिस्टर तौरबा मतुंग असि बक्सांग अदु जिनिम्स के मोक्ता थमख्रेनसु पाउक्सना फुंगदोरक्ली अमरोमदना हार्ट के अनाबा मयुकनरिबी कमला देवीदा YDC क्लब न लुपा लिसिंग कुन तेंगमांख्रे मसाई हार्ट के अनाब लायेंगनबु युमफम फावबु युनथोक्तुना सुमांग मते खक्तदा ngai haurabi thobal district ki manungsana lamding serapur da leibi laisram kamla devi sayang khai gatur mapuroiba el kusada youth development club YDC na Leikai miyam gi minung sigi tengbang oina lupa lising kun ngasi kusinakre ningsing bayai kamla devi gi heart ki operation tawna bas minister gi haksel gi tengbang sem haisti gi mathakta lupa lak mangarum sangani haina manipur gi heart ki private hospital amana hairakpadi gi guwahati gi private hospital amana puduna sem haisti ka na rauna mateng pangduna heart ki blood animak sel iting tingduna mai pakna operation tawdagi phagalakuna mayumda halakle Manipur gi Chief Minister N Biren gi CM Haisti ka na sel thungi phiba ka hena phataba imung kya da analayeng yorakpada asoba mating piriba sigidamak Chief Minister N Biren bo YDC club ki mekedi gi that phungdorakli atopa pawmana lenga na sembi drabi school masin manau group na semjinkhre Imphal West District ki Sagolban Tera Lokar Pam Leikai da Laidiba IBMsa Primary School si lenga ki miyeng sangbidabadigi matam kuina awara pa kya leibadigi mairoi singna laidik mapung phana tamba phangdaduna lakpadu kohonabagi damakta masin manau group school si semjin sajinbagi thabak pangtokre hairi masin manau group ki secretary Singtham Marshall Singana press thokpa sirol sina hairibadi school sigi oza singna school sigi awara pa sing yengsin bina ba haijarakpadi masin manau group ki members singna angam paisa khaiganaduna classroom sing wall partition amadi flooring semganabagi thabak paikali amasu maruani school asibu semjinbagi wakhallondi school asida tamliba mahairoi sing asibu lamdam sigi isa inaw ngakta oiba amasum tungi afaba yumbudel amamam oihanabagi damakta semjinkibani hausi school asigi lairik tampham classroom matik chana laitriba asi lengana semlak pangai tuna leibigi mod athubagi oina masimanaw group na semjinmani Maka tarakpade school sigi award passing di madi lena ba lenga ki authority sing athuba miyeng sangbirakani haibagi thajabasu masin manau group na thamlakli maka sa tarakpoina manaba pauksi digi lokhosaraga pollution control tawraba thabak lokhotpa ngamdrabadi pham thadokani Deben Manipur lengana pollution control tawnabi damak lengana order kaya thokre du ngasi phawra thingma ngamdri mamang da lena chairman oiramba singi oina dikhangde ngasi maana Manipur pollution control board ki chairman ama oirabanina lengana pollution control tawnabi damak athingba thamkraba kudima madu thingna bohona duna pollution control tawnaba angamba thakto honagani kariguma madu ngamdaba thoklabadi maana pairiba phamasi thadokani haina MPCB ki chairman oiriba wabagai AC ki MLA Dr. Usam Devena phungdokre Manipur Pollution Control Board MPCB gi sponsor Makhada Polestar College Hyanglam Wabagai gi Department of Environmental Science and Departments of Geography na sinduna emerging environment issue protection conservation and management haibi hiram na numi ni chupna sa thagada national seminar mangasi Polestar College Hyanglam Wabagai da hogdokpi thoramda mathaki wafam se athoba mithung oina saruk yakhi Dr. Devena phongdokibani National Seminar sigi ahanba technical session da DM College of Science Imphal gi Department of Environmental Science ki Professor Dr. Lingmabam Sanjoy amadi anisuba technical session da Manipur University gi Life Science Department ki Associate Professor Dr. KS Hais Birlana Chairperson singoidun India gi tuan mafam singdigi lakpa college amadi university singdigi sarugya ki bapuna oza taragani pana paper sing pathoki Seminar hogdokpagi thauramadu athoiba mithunggi warol piraduna Manipur Pollution Control Board ki chairman oiriba wabagai AC gi MLA Dr. Usam Devena hai Pollution Department na tas tawdaba department amata laite aina paijadinga imatamsida karigumba kharadi soidana tawduna pollution free oiba lamdam ama oina bo khonagani Manipur lenga na half liter gi water bottle thingle hena lauthokrabasu ngasi phawba thabak to onthokpa ngamdri masi aina pairiba matam khara sida soidana thingnaba DGP da se tharagani lengana piriba sana kanglon ilamdaba sing lo gi oiba phangpham to post sarak piragani masida miyam amadi ngasi gi seminar sida saruk yari ba oza sing na paw sandok piduna pollution free ohena na bo honabada aikhoi masel thodang lawduna khona minasi haina so appeal tawki seminar hogdokpagi thoramadura Manipur Pollution Control Board ki chairman
Chairman Oiriba, Wabaga ACG MLA Dr. Usam Devena, Atoiba Mithung, Paul Star College Seminar, Wabaga Principal Dr. Elangba Gopalna, Thoromapu Loinana, Manipur Pollution Control Board ki Member Secretary T Mangi Amadi, Manipur Pollution Control Board ki Environment Engineer Dr. W. Rosana Akanaba Mithung Sing Oina Saruyaki Hadenesu, Pau Shina Makatanasu, Pundorakli, Lushilakuna Panam Poxirige to Papamana. Lakshamiat Kamari Lainana, Kumaramadi, Yamigimataka Trail, Satanaba Order Tokre, Kumza English and Getaruki, Zungi Sazat, Kungataruki Numidang Pung, Tararom Tabada, Karang Maning Leikai, Wahingbam, Laksha, Say Kuntragamanga Kobomiema, Karang Kuman Pok Laibungda Lai, haraoba Yenglingaida, mangakta thangna Yanduna, Halambi Taudukamari, Lainana Kumza English and Getaruki, Zulai, Sasat Amada, Polisna, Fagal Kraba, Bisnopu District, Hanga Karang, Singzeng Dagi. Equis, Ningthosum Kumarsi and Kamamasum, Papam Adumaktagi, Ningthosum Yai Masai Nifugutaruki, Matakangasi, Bisnupur, Sessionsaski quarter, hearing Satakipa Luin and Makatana trail, Satanaba order Tokre, Sessionsas Bisnupur W, Domain Mitain and Satakiba, hearing Aduda, is that Yenglingaida, additional PPL, Deni Mitain Leki, Amadi Equiski Makadan Advocate A Kumar Janaleki, Sayesig August. Taraga Teretagi Hodun hearing Sataduna Lakibaga Luinana, Nashi order to Tokibani. Prosecution Gimaki Fundo Kibagi Matu in Karang Maning Leikai weighing money, like Hidrabigi Apopana Kumza, English and Taruki, Zungi Sasat Kungatreki Ayupung, Taruk Makai Tawa, Taruk Makai the Makim Masan Powehengba, Lakshabu, Equis Uriba Kumaramadi, Yaimana Kumza, English and Taruki, Zuntagi, Sasat Kungataruki, Numidang Pung, Tararum Tavada, Karang Kuman Pok, Laibungda Lai, haraoba Yenglingaida, mangakta thangna Yanduna, Hatuk Pikre, Haina Werang, PSK OC report or Kibagi Matungina Police Kimaki FIR number 42 close 62006 Kimahat regular case Malakot Kibani. Heidi Police Kimaki Mahatana Fundo Kibagi Matungina Laikidrava Laksha Hatpada, Sienari Bisinga the Kumza English and Taruki, Zulai Amada father Wong Pong Satanabagidama, Police custody the Rima Lautaki, Miyoi Singashib Wong Pong Satabadama Koina Kumza, English and Taruki, Zuntagi, Sasat Kungataruki, Numidang Pung Tararum Tabada, Karang Kuman Pokpal Laibung Manakta, Laksha Haidi Laikidrava. Victim Shibu, Tang Yanduno Hatkibini, have a Masana as a carry. Taudos the Equis Oriva Yamana Fundo Kibagi Matungina, Atope Equis Asigi, Loinana, Laibung Manakta Laiba, Gauradon Kobomi Yamagi, Bender the Utaminaki, Tanzado, Laksha Hari, Lakidraba, victim Mashilakuna Makpo, Bender the Gi, Toloknaba, Oktorakibaga Loinana, Makoi Kutanaduna, Kanabauki, Tung the Laksana, Wenam Ibungo, Kobomi Yamana. Hangba hotel lomda chensinki asumna makoi ani nam hakpu tanaduna pharba matungda mangakta thangna yanduna hatkibani amaramda ani suba 21 oiriba e kurmana phungdorakhibada mahakna laksabu tanaduna pharba matungni 21 yai masu chensilaktuna maki thangna victim asigi mangakta yankibani haina phungdoi haidi offense ki khulai dubu 21 yai madagi evidence eki section 27 gi makhad lakhole atopa witnessing loinana maruebe witnessing re-examine tawba madi makoi statement sing lobo loinana CRPC gi section 161 gi makhad record tawduna thamle loinana 21 oiribu kumar amadi yai mana thawdu adu sadakhibani haina witnessing asina phungdoi haina spali hausko ina di mem paus matanga solution jarage mem pun anob update ngaminasi